Manipur gi architecture amasung interior designing firm oriba Huidrom Design Studio na Muse Design Awards 2021 da silver medal fangkre. Studio asigi project Imphal Peace Museum bidamak silver medal asi fangkibani. Malem gi lebak chama gi mathaktagi participants singna categories kaya da competition asida saruk yaki. Nagaland gi Phek district ki Melori subdivision na konba mafam singda iroi hatpada matam kaktuna athingba thamkre. Mafam sing asida bacteria na thoganba laina makhal amana iroi kaya si halakpadagi Phek district administration na order asi thoklakibani. India amasung China gi military singna tara humdoirak suboi na ngasi wari sanarbe yai hairi. Round of talks asigi mafam na China romda leiba line of actual control LAC gi Moldo dani haina army gi source amana hairi. Eastern Ladakh ki line of control da leiriba chaitnaba si China na bilateral agreement ngakna chatuna waroising puraknaba India gi Ministry of External Affairs na fongdokiba leikrabani. Ningsingba yabadi mamang chahida Galwan Valley da China amasung India gi military singi marakta irang tholakpadagi lebak animak ki army kaya sikrabani. Masigi matungda lebak ani asigi military singi marakta tension adumak leiribani. Ngarang October gi tang mapanda Manipur gi mioy punba lising mga chatret ka yang khai taret na COVID-19 gi vaccine kapthokre. Masigi manungda mioy lising mga chamaga humbudra humdoi na vaccine gi ani subados kapkibani aduga mioy kuntra mapanna Sputnik vaccine kapthokki. Ngarang fawbada Manipur gi mioy punba lak taret lising humbudra chatret ka nipumapan na COVID-19 gi vaccine kapthokre. Mioy lak mga lising kuntra mapan chatret ka maripudra nipan na vaccine gi ani subados kapthokre. India gi apunba COVID-19 active case ki masing lak ani lising kuntra chamapan ga humpudra mathoida hanthakre. Haukiba pungkun marida COVID-19 gi anoba active case lising tara nipan chamaga humputarug report tawraki. Mioy lising kun humdoi chatruka kun marina COVID-19 degi fagat kre aduga chaniga tara marina lekidre. Masi tharga leba asida COVID-19 na maram oiraga lekidabagi apunba masing lak mari lising yangkai chamgaga maripumapan sukre. India gi mioy punba koti maripudra mari lak humpudra gi mathakta COVID-19 gi vaccine kapthokre.